Imes PAODAM miyang tabiri basingbo ahan magtada binitana taram noksa bagaloy na kurumjari. Hauzik PAODAM masigi maroy pau pijari. International Day Against Drug Abuse and Illicit Trafficking gi thoram pangthok ngakre. Mahut Minister Y Khemsana Greener Impal City Campaign Kangladagi hodokre. Kala Diwas thoram pangthokre loyana Assam da ising isauna sikiba migi masing chamtara nipan sukre. Mapungoy palo birase. International Day Against Drug Abuse and Illicit Trafficking isaro ama oina Cookie Student Organization More Block amadi More Youth Club anina sinduna Better Knowledge for Better Care haiba theme gi makhada miyang gi oiba rally ama More gi Forest Gate tagi horaga More gi mafam kaya da satkre. Hill Tribal Council gi President Victor Limthang na lamthaki ba ngasi gi rally aduda Say No to Drugs, Just Say No, Drugs is Dead, Choose Life, Say No to Drugs haina thaba pleka sing paiki ngasigi rally aduda more da leiba tongan ba school gi students kaya na saruk yaki thoramasigi makha satharak po oina Hill Tribal Council more gi conference hall da International Day Against Drug Abuse and Illicit Trafficking gi matangda miyang gi oiba seminar amasu pangthoki Thoramadu 5 Air gi CEO Muhammad Raja Israel More Police ki ASP Law and Order Sukumar LCS ki SP SK Gangte More da laiba tongan ba community gi lusing basing Cookie Ship Association KWU and ISR More Pastor Fellowship KKL ICCM amadi tongan ba rehab center sing lusing basing na saruk yaki Tharanga Marilena Pongdok Nakibada Tungi Yumbi or Kadoriba Hogol Agliba Maheroi Singasibu Nishagi Ipaktagi Natai Handuna Tinjang Kaijang Daba Masa Paba Mamam Ohensi Haiki More Town Asidagi Drugs Singasi Maru Pukna Mutatnaba Ekoi Puna Honaminasi Haiba Wapam Kaya Yauna Tharanga Marilena Wapam Kaya Tamnaki International Day Against Drug Abuse and Illicit Trafficking Ipalan Tharanga Marilena Nase se Azadi Pakrawara Haibal Moto Sigi Makada Police Station Ayam Badangasi Awareness Program Rally Seminar na Singba Kaya Pangtok Nari Tharangi Sharwa Moina Kangpokpi Police Station Sinduna Rally Jatki Kangpokpi Police Station Dagi Hokiba Rally Adu Kangpokpi District Police ki SP Office Pawbasal Urba Matung Police Station Sida Amu Halagtuna Loishinki Rally Adu da Port ARB Kalapahar Outpost Amadi SP Kangpokpi gi Reserve Line gi Personnel Marpu Romna Saruk Yaki Loyana Rally da Saruk Yaki Basingna No to Drugs, Yes to Life, Let's Save Our Youth, Drug Free Society Happiness Singba Pleka Sing Paiki Kangsu Police Station Susinduna Singda Bazar Dagi Tuikum Bazar Pauba Rally Chatki Rally Aduda 22 AR Kangsup COB Amadi Tuikungi Kunja Singa Saruk Yaki New Kaitel Mami Police Station Susinduna International Day Against Drug Abuse and Illicit Trafficking Marilena Awareness Program Pangthoki Tharamaduda Bilas Dip Singh KSO gi Volunteer Local Youth Club Member Women Union Member Singamadi 10 Air None Battalion Kotlan COB na Saruk Yabagaloyena Drug Free Society ama oina ba amadi lenga ki waron drug ta mapung phana support tawgani haina wasak loki Manipur da ngasi miyoi ahung COVID positive oiba thengnaki haukiba pung kunmari asda miyoi yangkhai manga COVID test tawada miyoi ahung COVID positive oikibana ngasi gi COVID positive oibagi changcha da manga dasmik manga oiki nauna positive oikiba singadu none district tagini state asida COVID license sandorak padai ngasi phabuda miyoi lak amalising kuntra taret chani yangkhai mari COVID positive oikre masigi manungda miyoi lising ani cham kun leikidre miyoi lak amalising kuntra manga cham kun mari na nabadagi phakiduna state asigi COVID naba phakibagi changchada maudra nipan dasmik mari manga oiri active case na miyoi tara sukre Impal City da parking kudong chadaba koknaba mafam marida rotary parking system amadi mafam anidana multi-level car park thamnaba thabak paikhatnabagi thorang loisilakle haina Mahut Minister Y Khemsana phongdokre Greener Impal City campaign planning towards greener cleaner Impal organized as a part of the Shad Wars Hers
100 Smart Cities Mission gi Taret Subai Anniversary ga mari lena Kangla Nongpok Torban da pangthokpa Planning Towards Greener Cleaner Imphal haiba theme da Greener Imphal City campaign hodokpagi thoramda mahakna hai Imphal bu Smart City amo oinanaba akanba mawangda thabak chathari Masigi saro amo oina hairiba parking gi thabak asisu paikhatkadaba amani haina phongdokhi hairiba campaign asigi saro amo oina Kangla Nongpok Torbanda Minister yauna makok thongbo official amadi Bairodan Maxwell Primary and High School Imphal gi mahiroi singnasu uzara sing thaki Oja sing amading sat satri sing ngasigi gi Smart City Chama Sigi Chahi Taret Surupagi Green City Amagi Timda Uthabagi Palan Databasida Aidaki Nuajari di Baroda School ki Satra Satri Singh Oja Singh na Yaubi Raga Hawaii on Yorum Base. Once again, thank you very much. Adana Pagi Naha Wajibangang Singh na Uthawi concept yawning ba policy masi amuk katakat papundu bukolena matong thaw yawing na siya ga loisin jari. Thank you. Progressive Writers Association Manipuna Sinduna Loop Asigi Nipu Suba Lairik Hona Zaman Mahai Kauba Dr. Soibam Sophia Rani na Iba Sairengi Lairik ngasi Manipur Press Club ta Art and Culture Commissioner M. Joyna Phongkre ngasi gi thoramadu Progressive Writers Association Manipur gi President Nirmala Rajkumari Manipur University of Culture gi Librarian T.S. Khomdon amadi R.K. Nayan Sanana mathang sina thoram mapu amadi akhanaba mitunglen sing oina saruk yakibagloyena Dr. Sarachandra Longjambana ngasi phongkiba saireng lairik adugi matangda wangangki Sahi Kudingi Jungi Kunmanga Sibu Congress Lenga ki matamda thamkiba tamthiraba 1975 ki emergency ki thodok adubu ningsingduna Kala Diwas Black Day haina palan tawduna lakpugong ngasi BJP Manipur State ki Kaisampata laiba party asigi office Thambal Sanglen dasu numit asibu ningsingduna Kala Diwas ki thoram pangthokre ngasi ki thoramadu BJP Manipur State ki President Adhikari Mayum Sada Devi amadi BPN Nimbus na numit asibu ningsingduna Bharat amadi Manipur gi Haktheng na hoba miyoi kaya gi wari amadi makoina democracy kananaba lokiba thodang kaya bu singtharaduna punna ningsingminaki loinana Haktheng na democracy bu kananaba sangsingkiba khongjangda saruk yakiba miyoi sing amadi imungi miyoi busu ikai khumnaki Thoramaduda BJP Manipur State ki VP CI Sidananda General Secretary Maitai Premananda L Deben amadi atay lusingba kayana saruk yaki Awaba mayamduna makoina thengaraba mayamduna aikoina ngasi hinba matata kara makai akoi sapa na hinba ngame sumaina aikoina su tungda lakadal na hasiki thena sapa na ba apaba wakhalun khanna na bona ba makutsa kana siupa emergency ni buka tarulak suba break day hariba aikoi ipundaruk suba break day di aikoi balon nasina Untuk lakukan apa ini, orang kaya tak, ekonomi sini kan, kena apa, perasaan mana apa, perasaan santi dari apa, aku pun apa, sampai pada manjil thapa, mau ini apa, pada kusyuk yang ini Manipur Police ki DGP na Manipur ki tongan-tongan ba district ki police sing na paikhatliba thabak thoram sing amasung achievement gi matangda khandanena bagaloyana DGP appreciation certificate amasung case award sing piduna pungning thogatkre ngasi first MR gi bangke hall da pangthokiba barakhana gi thoramaduda Director General of Police DGP P Donghel na certificate amadi case award sing asi kusinabani thoramaduda DGP ADGP DIG na singba police officer sing su yaki loyana district singi SP Singsu Saruk Yaki. Thoramaduda DGP P Donghel na hai police na masa-masa gi unit amasung district sing adu lunana na thambagaloyana thaksi khasi leina miyang thabak togodabani district sing SP sing personnel sing VDF sing na loriba thodang sing busu thagat pagaloyana nupi police sing na state se loriba thodang sing busu thagat pa phongdoki Education da ayat pa apan ba pibiganu karigumba makalama tagi disturbance pibiganu haina desam amadi coordinating committee on disturbance free education John Dimana sangsinduna lakpa khongjang isaru ama oina ngasi kaisampat leimajam lekai da leiba yaifa thongni sanglengi community hall da wakat mifam pangthokre
College ki ojasingi apunba lupsing mahiroi lupsing guardian singi lupsing yauna changsingkiba wakal mifam aduda tongan ba pleka sing paiki ngasigi khongjang aduga mari leyana desangi president leisang them lamyan bana hai education da makalamategi khai thingai ba pibiganu mahi loisang singda bom langsing ba thingjin biba sigumba singasina mahi tambada piriba akia khang amohana tobiganu ban blockade general strike was strike torapa matamdasu education sector asidadi yobiganu education haibasidi insurgent service ohengadabani tongan ba lenga ki system soiba kayana education da piriba disturbance asi hantahanaba aikoi punna thodang lominasi hainasu phongdoki Baikoi lengang asina lamdam sigi tongan ba school sing amade college sing asida masigi oiba adequate infrastructure sing se masi lehen binaba na bigada banya amade wali mo oza sing amade liberal principal sing ase atuma matamda masi kurakta happy da kanda asuma wan apa sing se masi lehen danaba aikoi pana bigada bani loina na aikoi gi lamdam sigi educational institution sing dasu makal lamatagi kihan khanganba aki akampo ya batabak thoram thobai amata tobigano bahai tabam sang singda bom lam singba school college putinjak biba masi ko batabak singa se masi koi tobigano hai bisi basoi koi hamjari loina na aikoi gi mahairoi singna aikoi tabjaba da sachaba matam ba dugumba transporter oi biriba mahairoi singu document tawriba transporter singisu laiga na madu oiba policy ama lehan birakanda mahairoi singna yamna ingna chingna mahai basil tambado phagat biu hai basini aduga Sangalaitaba MLA da bot pikidaba lomi singdi har phangbagi asa udre Manipur government atuba matamda akhanaba thorang lokhat piduna har phangan biu haina all moirang youth progressive farmer association koba amana media da phongkiba zerol aduda publicity secretary oina sign tokiba oinam somojitna hairiba zerol adu mahak masamak sukhang khangde amadi association adu su masak khangde haina ngasi media gi thongda sengdorakre moirang kendra gi naran saina gi mapha amada paumi singu unabada oinam somojina phongdokibada all moirang youth progressive farmer association na tha sigi tang kulumdoi kunmari da oinam somoji singa mahak masagi ming sizinaduna 27 moirang esigi MLA bu mingchat thinaba media gi thongda phongdoki wafamadu mahak masama bu mingchat thinaba kanagumba kharagi khujin thorangni hairiba association siga mahak masaga karigumba hiram amatada mari leinade mahak bu mingchat thinaba sinbani all moirang youth progressive farmer association na numit mangani gi madungda sengdokpira u karigumba sengdoktaba tarabadi association si lebak masa tadaba mi amabu manganaba amadi mingchat thinaba honaba association haina lawjagani haina mahakna makhata ki hairiba association ase ai isaga mari amabu leinajde ai bu mingchathina ba singbi ba mi sing aduna numit mangani gi manungda singdukpira o karigumba singdukpito taragadi all moirang youth progressive farmer association asi laibak masa tadaba association amani haina lawbuga loinana media gi thongda ai isamakna singdukse Joint Director District Veterinary Office Thobal Kaksing Zerol Amana Kaksing District ki Hianglam Delaiba Pig Breeding Farm ki Oxing African Swine Fever na nare haibagi matungina laina laisa si sandorak padai ngathoknaba Section 6 of the Prevention and Control of Infection and Contagious Diseases in Animal Act 2009 ki makhada Pig Breeding Farm Hianglam gi ampham sing kudaktagi Control area oire amadi hairiba shelter area singasagi ok sing puthok pusin tobada athingba thamle loyena ok oksa amadi masiga marilena ba item sing yon basu kudaktagi athingba thamle makata na laina laisa si horakpam oiriba maphamgi akoibada kilometer ama akoiba sing infected zone oina amadi kilometer mapangi akoiba sing buna surveillance zone oina lauthokle amadi kanagumba na miyoi institution organization na lokholakliba containment measure singak trabadi the Prevention and Control of Infectious and Contagious Diseases in Animal Act 2009 gi makhada dandi phangba yai haina Deputy Commissioner Kaksing Somoji Salam IS ki serol amana hairi Hauze Indo-Myanmar border da haibadi border pillar 80 amadi border pillar 81 anigi marakta fencing tobagi thabak asda lamdam asigi civil society organization sing committee sing amadi political party singna yaning dabai khongjang amadi dakar oidaba comment sing pibidana ba Kotha Village Authority Technopal District More Block ki maikai dagi appeal torakli Kotha Village Authority ki General Secretary T Sanjoy Singhana thorak passerol amana pallibadi
Isu asigi Kwathagi lamamadi itihas ka mari lenabana mi ataina comment piba amadi isu asi politicize tobasi asing bagi wafam oire Kwatha yauduna lorak paware amata yaba amadi khangduna leiba ngamloi maramasna lengak amadi mari lenaba authority singna Kwathagi miyambu athubada engage toduna stay amadi lebak miyamgi interest ta permanent solution puraknaba haijarakli Assam da isog pibam luna leiri hokiba pung kunmari da miyoi tara leikidre sikibagi masing saram tara nipan yore Kasa district Silchar town ising thumjin kiba numit taruk ni shure district kunipan gi miyoi lak kuntraum doi izau yawa bamayok nari Dubri da Brahmaputra tural gi imai khara hanthare hairi adubu town da di khudong thiningai thak tagi wangna zeli Silchar gi awaba taraba miyam da Indian Air Force helicopter na jinjak packet thakna bai sing bottle amadi atai dakar ba potlam sing airdrop tawduna phangali NDRF team nipan gi personnel chani sumatare Silchar da leiduna thabak tawri Official na haikibada Silchar da miyoi lak lom sinjak thakna besing amadi hidak langthak watuna awaba nangli Isau na khwaidagi solaba district Barpeta na oiri miyoi lak nipa lising humdra taruk sa nipa nipuni toy awaba tari Nagaonda lak mga lising nipan samri humdra mga Kamrupta lak mari lising ama sangwa tarani toy masung Dubri dana miyoi lak lising maudra pancamapan nipu mga isawi awaba tari Kunggang lising sangwa taragi missing lak ani lising mga satrat marpuni pa na relief camp satrat tara tarata sangja pamloduna leiri hokiba pung kunmari da yum chahum tarani toy ising ichaw na mangan ka ankre hairi Chandigarh Senja Thumjagi Maralda Paduna Leiriba bureaucrat officer amagi masanipa nomaina kapna sire Indian Administrative Services Officer Sanjay Popli gi masanipa Kartik Popli mapagi license ganna kapsin jaduna mathanta sibani haina police na phongdolabasu imung manungna di Kartik Popli bu hatokibani hairi SSP Chandigarh Kuldeep Sanahal na haikibada Vigilance team amana Sanjay Popli gi yumda laki masanipa Kartik Popli matomta nomaina kapsin jaduna sikibani sahi kuntare suraba Kartik mapagi license ganna kapsin jaduna sikibani haina SSP Chahal na claim toki adu moinama Sanjay Popli gi loina binadi makhogi amata ngairba macha adu police na kaptuna hatkibani Bagawan manna makhogi masanipa bu hatpani haiki Punjab Congress President Amrinder Singh Rajana Kartik Laikidabada awaba phongdoki amadi Aam Aadmi Party AP government bu maral siki Punjab ki Nawan Sharda sewerage pipeline laying tobagi tender da sell demand tawi haibagi maralda Sanjay Popli phaduna leiribani Haujarabada maroy pa mukana thamjari International Day Against Drug Abuse and Illicit Trafficking gi thoram pangthoknakre Mahut Minister Y. Khemsana Greener Imphal City Campaign Kangladagi Hodokre Kala Diwas Thoram Pangthokre Loyana Assam da ising isauna sikiba migi masing chamtarani pansukre Ngasigi di paudam pijaba matang asilo sinjare miyeng tabiriba singbu kurumjare